Akasbani Imphal, Wahengbam Rajesh na pau pazari, ahan bada maruiba pau. Mukhyamantri Nongthomam Biren Hari, Iromdom Lepang Ngamba Raija ama Ohennabagidamak Lau Singo amasung masiga punna thabak paikhappe yaba sector singda akhanaba miyang changba tangai fade. Manipur haukiba pung kunmarida mioi sama kunmanga COVID-19 positive oiba thenagi mioi sama yangkhai taret na discharge tauke. Tha asigi tara maridei haukodriba sangsaki nongju mifam asi top mifam ama oigadori. Numit umnigi Russia Kongsata Ngaksel Mantri Rajnath Singh ngasi Bharat thadokre amasung laibagasta COVID-19 naba pharapagi chang sada humudra taret yaure. Mukhyamantri Nongthomam Biren Singh na hairi Iromdom lepchaba ngamba raija ama ohenaba lau singu amasung masiga punna thabak paikhatpa yaba sector singda akhanaba miyang changba tangai fade. COVID-19 na maram oiduna matam sangna lockdown lairakpadagi raija sigi seltungi phibamda sokchilakliba sing asi kukhatpada mateng pangnaba ngasi Mukhyamantri na Sabhabati oiduna Chief Secretary Agriculture, Horticulture, CAU, CSIR amasung Manipur University gi mihut sing yauna mipam pangtoktuna kupna khananai nakre. Mifam aduna agriculture, horticulture amasung masiga punna thabak tawminaba yaba atai sector sing chawkhat anduna raija asigi seltungi phibam phagat anbada mateng pangnaba khanaki. Mifam aduda subcommittee mari semkhre madugi manungda Manipura yubi pambi thaba yabra haibadu yengsinnaba committee ama yauri. Manipur haukiba pung kunmari asida mioi sama kunmanga COVID-19 positive oiba thenaki masi tharaga hauju phawbada apunba positive case lising taruk chamnga supna taret sure nauna positive oikiba mioi sing adugi manungda general population digi mioi chama kulumdoi amasung Central Armed Police Force ki mioi ani yauri raijagi haksel bibaki paw matungina positive oiriba sing asigi manungda Imphal West Jilla digi Nifu Churachampur Jilla digi Kunnipan Imphal East digi Taranipan Bishnupur digi Tarataret amasung Thawbal Jilla digi Taramari Haukiba pung kunmari asida mioi sama yangkhai taret naba phaduna discharge tokibaga loinana hauji phawbada punna mioi lising mari chatruk supna taret naba phagre naba phabagi chang asi sada humudra dasmik nipan sinoni raijasta hauji apunba active case lising ama chanipan humudra mathoi leiri ngasigi oina laisat asina mi sikibagi paw leite. Sarkarna ayuk nungtilgi matamda curfew komthokpadagi ngasi Churachampur Jillada masing yamlabi miyamna potsai leinanaba thoknarakki. Aikhoigi Churachampur Paumi Francis Songatien hai Jilla asigi oina noma kalaga noma dukansin hanli. Ngarang phawbada Churachampur Jillada nauna COVID-19 positive oiba miyoi kuntra thenaki. Madugi manungda kumapandi travel history leitaba miyoi singni aduga amana mapandigi halakpa miyoi singni. Haujik phawbada Jilla asa travel history leitaba miyoi humpu mari leina asina nare haujik Jilla asigi oina active case sama marfuda taruk leiri. Jiribam Jilla dasu curfew komthoklingai manungda lambi da miyam chatpagi chang yamna wangki pot leiba amadi yonbagi masingsu yamna hengatki. Aikhoigi Jiribam Paumi ngathem bisojit na hai haukiba numit kharani asida Jilla asa COVID-19 positive oiba migi masing hengalakli. Haujik seol asida misam taruk yauna miyoi kuntra manga Jilla asa positive oiba thengnaki. Bishnupur Jilla gi Nambol Police Station gi manung chanba langpok maning laikai da leiba mioi ama COVID-19 positive oibadigi hairiba mafam asi containment zone ni haina Jilla asigi Deputy Commissioner na laukthokre. Naharuk Gram Panchayat na konba Nomai Jingchingi Chingkhong Singmangda miyamna maram chadana pulap lakpa amadi picnic na singba tawba khudatagi thingre hairi Gram Panchayat asina konba mafamgi tonga club taruk na semba Naharuk apunba club ki mifam ama pangthoklaba tungda haujik oiriba COVID-19 gi laichat asi yenglaga khongthang asi lokhalakpani hairi. All Manipur Working Journalists Union Amjuda ngasi DIPR na hand sanitizer amasung face masking khusinakre. Manipur Press Club ta pangthokpa achamba thoram amada DIPR gi Deputy Director L Ashok Kumar na Amjugi President Bijoy Kaksing tabamda polam sing adu khusinakhibani. Coordinating Body Khuraigi Lamjing Makhada COVID-19 ga mari lenana awaba taraba singja ngasi Thawoibi Enterprises Langtabalna Langol Lai Manaida leiba Indigenous Youth Organization Lai Manaida manama sing yauna chana thaknaba polam sing mateng pangkhre hairi. Shiv Sena Manipur State Unity President M. Tombina Hari, Bidhan Sabha Kendra Kharagi Maraki Mikhal Atuba Matamda Mikhal Pangthoknaba Election Commission na honoriba asi COVID-19 gi oiriba phibam yenglaga Mikhal Pangthoktringaida miyangi mot hana loba amasung rajniti dol punamgi mifam kaubana achumba khongthang oigani.
Imphal leiba dolgi office ta pangthokpa paugi mifam amada Sri Tombin hai COVID-19 gi luraba tanza asida amana amabu hunabagi matam natte laichat asi haujik paliba sarkar asina pusilakpa natte hairaduna mahang hai laina asi thenalba honabada dola doli khaidana thengnabagi tangai padaba lai Sri Tombin hai Hujik ekoigi mangda taliba COVID-19 gi laina laichat asigi marak sida Manipur gi assembly constituency bakendra khargi shoidana election pangthong unabgi adugumba election commission gi aduga state government gi aduga tongan ba national political party kharana sem saba amadi election tawna honora sida hujik leiba laina laichat sida maram moraga yaragadi ekoi election si public mandate ama lobo sangadra habisi Shiv Sena gi humble appeal ne Manipur ki tongan bazila singda Rastriya Posan Maha pangthoknari jati gi oina machi oiba chinjak pijanaba thabum palan asi ngarangdagi Tamenglong district headquarters amasung None district headquarters da hokre ICDS cell Tamenglong na sinduna pangthokki ba thoram adu jila asigi deputy commissioner Armstrong Pamen hokdoki None da pangthokpa thoram adu None gi SDO Namlanglung Gangmaina hokdoki Posan Maha gi wasak lobana hokdopagi thoram sing adugi mapung oiba saktam oike Jiribam da su National Nutrition Month ngarang jila asigi deputy commissioner ki conference hall da social welfare department na sinduna hokdokre thauramadu additional deputy commissioner S Indrajit na hokdokki tabiriba pawasi Akashbani Imphal degini Thasigi tara maride haugadariba sangsaki nongju mifam asi top mifam ama oigadori mifam masida wahang pakhongi matam leiraroi amasung thangja amasung nomaijing yauna mifam chathagani ahoba numita lok sabha gi mifam ayupung mapandigi nungthil pung ama phawa chathagani rajya sabha gi na nungthil pung ahumdagi numidang wairam pung tare phawa phamgani lok sabha amasung rajya sabha gi secretary na thopa cherol amana hai thasigi tara maridagi mathang thagi ama phawa pangthok kadriba mifam manungda break leiroi 0 hour gi matamsu akaknaba matam oigani haujik COVID-19 gi laichat asi yenglaga sangsaki mifam sif ani thokna pangthokani ahoban numik kaknatana rajya sabha na ayuki sifta mifam phangbani aduga nungthil gi siftana lok sabha gi mifam phangbani sangsaki nongju mifam mangwana Akashbani Imphal ga akhanana unaba amada Lok Sabha MP Dr. R.K. Ranjan hai handaki mifam asida wahang pahong gi matam leitrabasu 0 hour gi matamda rajya sigi oiba hiram sing maruina haujik oiriba COVID-19 gi matangda wafam kya pukhanaba thaurang tawduna leire mahakna hai Question hour leitragasu 0 hour gi manungda yamna public ki highly importance oiba essential oiba even in Manipur gi oiba issue da ahak isa gisu masi putho hona ba COVID-19 Manipur gi apikpa lamdam sida khoi leiriba medical facilities adugi leiriba topographical landscape sina the health ki facilities se far flung area da yobungam daba aduga khoi gi leiriba apikpa sigi yengaga hena khudong sawa pibi nabagi damta 0 hours da madu ai puthokna bagi damta di sem sari Numit umnigi Russia Kongchata Ngaksel Mantri Rajnath Singh ngasi Bharat thadokre mafam aduna mahakna Ngaksel Mantri Singhi Shanghai Cooperation Organization mifam da saruk yagani mifam aduna Shanghai Cooperation Organization gi laibak nipangi Ngaksel Mantri Singh saruk yagani mifam asida malemda haujik terrorism amasung extremism na singna ragliba sing karamna thengnagadagi haibadu irai numita khanagani Shri Rajnath Russia gi Ngaksel Mantri Sergei Shoigu na Barton toropadi mifam asa saruk yagani mahakna Collective Security Treaty Organization amasung Commonwealth of Independent States ki mifam dasu saruk yagani Akashbani Paumin hai Shri Rajnath ki oina Moscow da satpa asi June thagi matungda handaki asina anirak chubani June kumani da Moscow da pangthokiba Victory Day parade su mahak saruk yaki tha asigi tara da pangthokadaba Shanghai Cooperation Organization gi mapan thoram mantri singi mifam da saruk yanaba Russia na lebak asigi mapan thoram mantri Dr. S. Jaishankar busu baton torle Akashbani Imphal gi pau tabiri Laibak asda COVID-19 na naba farpagi chang chada humudra taret yaure hauji phawbada laibak asda laisat astigi naba phaba migi masing lak kumapan hele haukiba pung kunmari asida mioi lising humpunitoi supna kuntaruk naba phaduna hospital degi discharge toki haksel mantraloin hai COVID-19 na naba phabi masing tapna hengalakpa asina positive obigi chang asi chada kunmathoi dasmik ani taruk te leire Mantraloin hai July thagi ahanba chayol legi August thagi aroiba chayol phawbada naba phaba migi chang asi saruk mari hengaki
Laisat asina Bharata mi sibagi chang sada ama dasmik tare tarukta lairi haukiba pung kunmarida anoba case lising humudra nipan chahum yangkai tare thengnaki leibak asda haujik active case lak nipan lising ama chani marphunitoi lairi haujik phawbada mioi lising humpu taruk chahum kunthra humdoi laikidre haukiba kun punmarida leibak asda covid-19 gi sample lak tara lising tara nithoi rom test toki haukiba thamanga asda leibak asda singthaningai oina covid test tobigi chang hengalagli sahi asigi march kulmdoi phawbada covid-19 sample test tonaba laboratory chama humpu leirambadagi haujik lising ama chatruk tara mari leire masigi manungda lising ama sumna tara mapanna sarkar gi laboratory ni aduga sama Saunga marpudra mangana lanai laboratory ni haujik phawbada punna sample koti mari lak nifumdoi lising kunthra taret test tokre Gawagi Mukhyamantri Dr. Pramod Sawan COVID-19 positive oire Twitter da thagapa warol amada mahang na hai mahak home isolation tauri office ki thabak punamak yumdagi sugani mahaka loinaramba mioi sing yaribu makai sexil thorang lokhat pinaba Mukhyamantri na appeal tauri Maragasda Mukhyamantri office na thadropa cherol amada hai Mukhyamantri Dr. Pramod ka hana appointment longnakiba adu makhataba notice ama thokthri phawa kakthat le Meghalaya da ngasi khwaidagi yamna mioi marphu humdoi COVID-19 dagi naba faki masi tharga hauji phawbada naba phaba migi masing lising ama chahum tarani pan sure ngasi nauna mioi humudra taret COVID-19 positive oiba thenaki raijagi haksil bibaki director na hai positive oiba mioi sing adugi manungda humphuni pana East Khasi Hills jila dagini mangnai ngasi mioi ama COVID-19 na laikhidabaga loinana raija du laisat asina siba migi masing tarahumdoi shure raijadu haujik active case lising ama sama marputaruk leiri Arunachal Pradesh da handakte ising isauna mangta hankiba adu yengsinaba kendra mantri kangbu ama Itanagar da thungkre Twitter da thagapa warol amada Mukhyamantri Pema Khandu na hai numit inigi khongsatta Itanagar da thunglakiba kendra mihut kangbu asina handaki ising isau aduna raija adu da kaya yamna mangta hankibage haibadugi matang da yengsingani mihut kangbu aduna ising isauna solaba maphamsing amasung longnambal ningkhai kraba maphamsing satuna yengsingki Khongsat adu saruk yakiba Mukhyamantri Pema Khandu na hai mihut kangbu asina siang tureldigi patharapa isingna is siang jilagi mafam kaya amasung mebo lamdamda mangta hankiba mafamsing yengsinki amaga bhab tananaba hengat anduna jadigi apunba saktam ngakhanaba thoram ek bharat shrestra bharat ki makhada Karnataka amasung Uttarakhand pungba saduna thabak tawminari Raija animangna sana khonaba lalon itik amasung culture gi khutangda afaba mari sagatli Uttarakhanda Karnataka ki miyamda umang ngaksenaba amasung yoktuna thamagi pungning ithil piri Akashbani Paumin hai Uttarakhand gi maming chelaba ihau chipko andolona Karnataka ki Uttarakhand jilada apiko andolonda ithil piri Coal India Limited na project sanga rom da lupa koti lak ama lising kunithoi rom thadaragani laibak asda koila khoni tawgi thabak thorom sing infrastructure project development amasung clean coal technology ga mari lenana paikhatpa project singda senpham asi thadagadabani ser thadariba asigi maroiba pandamdi Bharatpu koila gi lamda maromdom lepchaba ngamjaduna English ani kulumdoi kunmari phawgi manungda koila ton billion ama pothoknaba pandamni Coal India Limited na sinduna stakeholder singi oiba mifamda saruk yaduna kendra gi coal amasung mining mantri Prahlad Joshi na hai company asigi thabak thoram singda stakeholder singna saruk yasilabadi project asi paikhapada achoba mateng oigani mahang hai first mile connectivity project ki makhada Coal India Limited na lagliba chahi ahum mari asida tangkak ani thokna lupa koti lising tara mari chani rom thadagadori first mile connectivity ki maru eba pandamdi koila khoni tawphumdegi koila thambam phawba puthok pusin tawba adubuni US India Strategic and Partnership Forum ge ahum siba mifam hayeng hawdokpada Pradhan Mantri Narendra Modi na keynote address pigani US India week navigating new challenges haina maming thonba mifam asida lalon itik sel thadaba energy gi lamda mateng pangnaba healthcare technology na singba hiram singda tengbang pinabagi wapam sing khanagani aroibada maroiba pau Mukhyamantri Nongthomam Biren Hairi Iromdom lepang ngamba raija ama ohenabagidamak lau singo amasung masiga punna thabak paikhatpa yaba sector singda akhanaba mieng changba tangai phade Manipura haukiba pung kunmarida mioi chama kunmanga COVID-19 positive oiba thenagi mioi chama yangkhai tare na discharge tauki tha asigi tara maridagi haugadriba sangjaki nongju mifam asi top mifam ama oigaduri numit humnigi Russia khongchata ngaksel mantri Rajnath Singh ngasi Bharat thadokre amasung leibak asta COVID-19 naba farpagi chang sada 63 yaure pau loijare